ZRA ga CNA ga kapthatnakhre haina social media singda post tawnarakle makha taba paw ngaiminase Burma dagi puthorappa supari truck mali phare hadi Kuki Council cover restart of organization amata Manipur da laite organization asigi headquarter lai haiba Lamka district over district amata Manipur da laite haina Manipur lengak na thadropo serolam na phongdorakle GIPR na thadropo serolam na hai asigu masak khangdaba mapa laibakta BS toba organization kayana lamdam asigi legal amasung administrative framework ki wangmada operate tawrabra haibigi singnaba laire mapa laibak singdagi narol da laibak asida sangsilakpa miyoi sing thingnanaba Manipur yauna north east state ahumda Ministry of Home Affairs na Protected Area Permit PAP chana hankre Kuki Council haribo organization asina miyam da lana lamjing na bohonaba amadi lamdam asida irang thohan na bohona riba sing asigi matang da police na FIR ama launch tawdun thijilagani lainga asina lamdam asida tangdu leitaba hanjilhanaba amadi mahusagum ingna sikna lehanna bohonari miyam na su asigumba credible oidaba information sing asidagi section bio national amasung local media na su asigumba unauthorized oiba organization sing asina thadropo zero sing Bigano Hinaso, Zeros in a Makata na phongdorakli PAP regime amuk hana sanakre mapa leibak narolda mitop chang silakpa thingdanaba security ahenba section tharang lokatpoina Manipur Mizoram amadi Nagaland Ministry of Home Affairs na Protected Area Permit PAP regime amuk hana sana hankre khongthang asigi makhada state sing asida changlakpa foreigner singge checking hena kankhatpaga loinana Foreigner Protected Areas Order 1958 ki makhada permit lobage tangai fadaba leiragani haire ningsingba yai North East State the tourism chawkhat hannabagi pandamda PAPSC kumjat 2011 gi January da lokthokibani adum moinamak security gi maramna amuk hanna hariba PAPSC chana halakone haire PLA gi lanmi thoksom lansenba LS melai na leikhidre RPM na awaba phongdorakli charliba sahi gi December 12 sagol sen numita People's Liberation Army gi lanmi private lansenba lansang amada leikhidre athauba sina Manipur gi ningtam lantheng da saruk yaramduna thawai kat kibasibu yawol gi kai kumna tuna RPF na awaba phongdoksari loinana leikhidra thauba sigi imung manung sagai natai marumapang singi awaba dasu RPF amasung masigi lan Manipur High Court na licypriya kangujangge Facebook account thinjinbagi mayokta metada notice issue tawna bakhangan khre haide ngarang phongkiba High Court of Manipur gi Justice Ahanthem Bimol gi bench na Manipur lengak na licypriya gi machine menaba bahake official Facebook account thinjinbagi mayokta Facebook metada notice issue tawna bakhangan khre haide Manipur lengak ki maikaidagi licypriya gi post kaya na atopa community Kuki gi mapungning nungairodaba wafam kaya phongdogi haina phongdorakle licypriya gi petition adu senior advocate Mani Advocate Maihobam Rakesh Aribam Nautunesori Advocate Aribam Gautam Sharma Amadi Advocate Khangamam Samungona Punna Tharakibani Haide